Hello guys, welcome back again. You're a superhero. Ngasi mayamga punna yengminagadoriba video sidi Athouba singgi Kangleipak E.Elvis ki aina react tawraga thagachaba video singda mayamna khwaidagi khanbirakpa isai se oye aduna aisi je mayamda muk pujarakpane sei sina E.Elvis fit JKR moy ani gi isai ne ado sei je kamai tawge habdo mayam jengminar sei se khoigi lan marakta thokiba isai ne aduna lan gadi mari soidana lainaramani kamai tawge habdo mayam punna yengminarse hawakpaga tawrei he Joy thơ lên ngasi đi Fiji mai thong khung je lời kai na nang lột lơ bờ Kangleipak ima marai bag ning ba sha ba pham nai ba yeng le chak li ba la mai khoi gi ai gi Kanglei chakaya gi thawai kat khavani harau na mong pham da mama oi bi kaya ai ko nuksi nasi ai koi amatani ai koi puna hingin nasi kariginu ai ko sauna riba kariginu ai ko khatna riba hau kadi hau kre pen da balai da su ai koi masel kau thong nasi pauna daza basi thangal pok phani lamdam ni ma koi gi kaunu isaruk mullaga chakra su to minni yeng dun lai ba Kanglei chani pham nai bani chau dun pham linge ura bani wera bani koi budi kongol to kai da ta ba do pam la di lan dun chat ko wa to gi thang sang Mayekti di ai sigi do tasengna yeng mangam gi de ko sigi do tasengna sigi ai ho gi ning sing no pangde hiding librum gi na bung Mayekti di thawai na fang na shanti kum langge ko na bung na laman pinayeng lap ulang na ay khoi bu haraw mo mon mino kaloy na Athouba pupi nang ima bibiyo na chada thawna Mayekti di yamna manung hanjanbadi natre sina adubu artha yamna chenba mayekni haitare cham chamna di haiba yaba mayek aduga artha yamna chenba mayekni
ꯑꯗꯨꯒ ꯁꯤꯗ ꯃꯤꯠꯌꯦꯡꯗꯨꯒꯤ ꯂꯃꯟ ꯇꯧꯔꯛꯄ ꯃꯇꯥꯡꯁꯦ ꯁꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁ꯭ꯇꯤꯜ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯥꯏ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯂꯝꯕꯤꯗ ꯊꯦꯠꯄ ꯀꯩꯀꯩꯗꯁꯨ ꯑꯩ ꯌꯦꯡ ꯉꯝꯗꯦꯕ ꯑꯗꯨꯁꯦ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝꯗꯁꯨ ꯐꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯑꯃꯨꯛꯀ ꯌꯦꯡꯉꯁꯦ ꯏꯁꯩꯁꯦ ꯑꯃꯨꯛꯀ ꯌꯦꯡꯁꯦ ꯑꯗꯨꯒ ꯃꯌꯦꯛꯁꯤꯡꯗꯣ ꯑꯃꯨꯛꯀ ꯇꯥꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯀ ꯌꯦꯡꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕꯒꯤꯗꯨꯗꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗ꯭ꯔꯦ ꯑꯗꯣ ꯑꯅꯤꯔꯛ ꯁꯨꯕꯁꯤꯗꯗꯤ ꯈꯔ ꯉꯥꯡꯉꯛꯑꯒꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯃꯨꯛꯀ ꯂꯥꯟꯖꯤꯡ ꯃꯩ ꯆꯥꯛꯂꯦ ꯇꯨꯁꯤ ꯆꯨꯡꯉꯛꯑꯦ ꯀꯪꯂꯩ ꯃꯥꯏꯅ ꯀꯨꯞꯁꯟꯈ꯭ꯔꯦ ꯏꯃꯥ ꯆꯣꯏꯊꯔꯛꯂꯦ ꯉꯁꯤꯗꯤ ꯐꯤꯖꯤ ꯃꯥꯏꯊꯣꯡ ꯈꯨꯝꯖꯜꯂ ꯏꯀꯥꯏꯅ ꯅꯪꯅ ꯂꯣꯠꯂꯕꯔ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯁꯤ ꯉꯥꯡꯕ ꯍꯧꯔꯛꯄꯅꯦꯕ ꯑꯩꯈꯣই ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯆꯪꯉꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯆꯪꯉꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛꯁꯦ ꯆꯥꯕ ꯆꯥꯗꯕ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯗꯨꯅ ꯉꯥꯛꯂꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯋꯥ ꯑꯃ ꯀꯪꯂꯩꯄꯥꯛ ꯁꯤꯖꯤꯟꯅꯕꯁꯦ ꯀꯪꯂꯩꯄꯥꯛ ꯁꯅꯥ ꯂꯩꯕꯥꯛ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯌꯥꯅꯕ ꯄꯣꯠꯅꯤꯗꯅ ꯁꯤꯒꯤ ꯃꯇꯦꯛꯁꯤ ꯌꯥꯝ ꯐꯖꯩ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯥꯎꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯈꯠꯅꯔꯤꯕ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯄꯦꯟꯗꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯥꯎꯊꯣꯛꯅꯁꯤ ꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯈꯠꯅ ꯆꯩꯅꯕꯗꯤ ꯑꯗꯨꯝ ꯌꯥꯎꯗꯣꯔꯕꯅꯦ ꯍꯥꯏꯕ ꯏꯁꯔꯨꯛ ꯃꯨꯜꯂꯒ ꯆꯥꯈ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯈꯪꯂꯩ ꯆꯥꯅꯤ ꯐꯝꯅꯥꯏꯕꯅꯤ ꯆꯥꯎꯗꯨꯅ ꯐꯝꯂꯤꯉꯩ ꯎꯔꯕꯅꯤ ꯑꯣꯏꯔꯕꯅꯤ ꯈꯣꯏꯕꯨꯗꯤ ꯈꯣꯡꯒꯣꯜ ꯇꯣꯈꯥꯏꯅ ꯇꯥꯕꯗꯣ ꯄꯥꯝꯂꯗꯤ ꯂꯥꯟꯗꯨꯅ ꯆꯠꯈꯣ ꯋꯥꯊꯧꯕꯒꯤ ꯊꯥꯡꯁꯥꯡ ꯑꯃꯨꯛ ꯎꯗ꯭ꯔꯤꯕ ꯃꯤꯌꯦꯡꯗꯣ ꯑꯗꯨꯅꯤ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩ ꯃꯥꯒꯤ ꯃꯤꯌꯦꯡꯗꯣ ꯃꯥꯅ ꯌꯦꯡꯕ ꯃꯤꯌꯦꯡꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯁꯤꯒꯤ ꯃꯥꯅ ꯁꯤꯗ ꯁꯦꯁ꯭ꯋꯥꯅ ꯍꯥꯏꯔꯛꯏꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯩ ꯇꯨ ꯆꯨꯡꯉꯦ ꯈꯜꯂꯝꯅꯤꯀꯣ ꯉꯥꯛꯇꯪꯗꯨꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯃꯤ ꯃꯌꯥꯝꯅꯒ ꯀꯣꯏꯁꯜꯂꯒ ꯇꯧꯔꯝꯗꯣꯏꯅꯦ ꯍꯥꯏꯕ ꯃꯥꯅ ꯌꯦꯡꯉꯤꯗꯣ ꯃꯤꯗꯅꯦ ꯍꯥꯏꯕ ꯌꯦꯡꯉꯤꯗꯣ ꯃꯇꯝꯗꯨꯗ ꯃꯥꯅ ꯐꯥꯎꯔꯝꯒꯗꯕ ꯅꯤꯡꯁꯤꯡꯉꯨꯕꯗꯣ ꯃꯌꯦꯛꯁꯦ ꯑꯊꯧꯕ ꯄꯣꯛꯄꯤ ꯅꯪ ꯏꯃꯥ ꯄꯤꯕꯤꯌꯨ ꯅꯆꯥꯗ ꯊꯧꯅꯥ ꯌꯨꯝꯂꯝꯒꯤ ꯂꯥꯟ ꯃꯥꯒꯤ ꯐꯤꯔꯥꯜ ꯏꯃꯥꯒꯤ ꯀꯣꯛꯊꯛꯇ ꯋꯥꯡꯅ ꯍꯧꯒꯠꯂꯣ ꯇꯨꯝꯂꯅꯨ ꯃꯄꯥꯔꯤ ꯏꯃꯥꯒꯤ ꯐꯤꯖꯤ ꯂꯩꯃꯥꯏ ꯇꯥꯐꯗꯦ ꯃꯥꯒꯤ ꯐꯤꯖꯤ ꯂꯩꯃꯥꯏ ꯇꯥꯐꯗꯦ ꯐꯖꯩ ꯃꯌꯦꯛꯁꯦ 이마신 뜬들 랩리 에이코이기 ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯄꯥꯏꯗꯨꯅ ꯑꯩꯅ ꯑꯗꯣ ꯁꯤꯒꯤ ꯂꯥꯟꯉꯝ ꯐꯤꯔꯥꯜꯁꯦ ꯃꯆꯨ 8ꯀꯤ ꯑꯣꯏꯕ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯁ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯄꯨꯟꯅ ꯑꯊꯧꯕ ꯁꯤꯡꯒꯤ ꯀꯪꯂꯩꯄꯥꯛ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯁꯤꯗ ꯑꯊꯧꯕ ꯁꯤꯡꯒꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯁꯦ ꯖꯥꯇꯤ ꯂꯣꯏꯅꯃꯛꯀꯤꯅꯤꯀꯣ ꯍꯥꯏꯗꯤ ꯖꯥꯇꯤ ꯑꯃꯈꯛꯀꯤ ꯅꯠꯇꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯗ
ꯏꯃꯥꯒꯤ ꯐꯤꯖꯤ ꯇꯥꯐꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯔꯦꯕ ꯃꯣꯏꯅ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯂꯩꯕꯥꯛ ꯇꯥꯐꯗꯦꯅ ꯍꯥꯏꯕꯗꯨꯒꯤ ꯃꯍꯨꯠꯇ ꯏꯃꯥꯒꯤ ꯐꯤꯖꯤ ꯂꯩꯕꯥꯛꯇ ꯇꯥꯐꯗꯦ ꯂꯩꯃꯥꯏꯗ ꯇꯥꯐꯗꯦꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯏꯁꯩꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯈꯪꯆꯤꯡ ꯆꯤꯡꯈꯠꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯂꯩꯕ ꯃꯇꯥꯡ ꯑꯃꯁꯨ ꯄꯨꯊꯣꯔꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯤꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯄꯣꯛꯑꯒ ꯑꯗꯨꯝ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗꯨꯁꯨ ꯍꯥꯞꯆꯜꯂꯦꯕ ꯑꯗꯨꯅ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯌꯨꯅꯤꯇꯤ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯣꯝꯕ ꯖꯒꯥꯗꯣ ꯊꯤꯗꯅ ꯆꯪꯉꯛꯏꯅꯦꯕ ꯑꯗꯨꯅ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯏꯅ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯅꯦꯆꯔ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯁꯩꯁꯤꯗꯁꯨ ꯍꯥꯏꯐꯦꯠ ꯄꯜꯂꯝꯃꯦꯕ ꯂꯣꯏꯅꯃꯛ ꯌꯥꯎꯍꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯃꯇꯦꯛꯁꯤꯗ ꯂꯣꯏꯅꯃꯛ ꯁꯨꯅ ꯇꯥꯛꯁꯜꯂꯝꯃꯦꯕꯀꯣ ꯄꯜꯂꯝꯃꯦꯕ ꯑꯗꯨꯅ ꯏꯁꯩꯁꯤꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝ ꯂꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅꯃꯛ ꯖꯒꯥ ꯃꯆꯦꯠ 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 ꯄꯛꯑꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯌꯥꯕ ꯑꯦꯔꯤꯌꯥꯒꯤꯗꯣ ꯄꯤꯟ ꯄꯣꯏꯟ ꯇꯧꯔ ꯍꯥꯞꯄꯝꯃꯦꯕ ꯑꯗꯣ ꯂꯣꯏꯅꯃꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯗ ꯈꯠꯅꯔꯒ ꯅꯨꯡꯁꯤꯅꯗꯅ ꯂꯩꯕ ꯅꯠꯇꯕ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯠꯅ ꯆꯩꯅꯕ ꯇꯣꯛꯑꯁꯤ ꯀꯥꯎꯊꯣꯛꯅꯔꯁꯤ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯊꯣꯛꯂꯛꯇꯅꯕ ꯄꯔꯥ ꯑꯣꯏꯅ ꯇꯝꯍꯧꯁꯤ ꯍꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯗꯒꯤ ꯄꯔꯥ ꯇꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯪꯕ ꯀꯥꯡꯕꯨꯅꯦ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯊꯣꯛꯈꯤꯕꯁꯤꯡꯁꯤꯗꯒꯤ ꯄꯔꯥ ꯇꯝꯃꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏꯕꯨ ꯂꯨꯆꯤꯡꯕ ꯌꯥꯕ ꯃꯤ ꯈꯟꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ